Maroiba pausing pijare. Sugunu lamkhaida mathau tawduna laiba nipan suba Manipur Rifles ki personnel sing election duty gi pukhina ba hotna bagi mayokta sugunu gi miyam na khongjam changsin khrei. Andaman Island gi Mount Harriet, Mount Manipur haina Union government na maming on khrabasu ining thokula Chandra faduna thamlampani haiba mafam madudi narak mongsong oina lehauri. Security force na labdam asigi tongan ba mafam dagi brown sugar amadi khuchu khulai kaya fagat pangamkhrei. Amadi Churachandpur district ki bijang dagi security force na Kuki Liberation Army KLA gi kadarama khuchu khulai kaya ga konuna fare.